Thoughtliba Irang asida print amadi electronic media na lauriba thoudang asi aduki matik chaowi adumoinamak laibak asi tangdu leitaba lamdam ama puraknaba hotnabada paw phongbu matamda asengba achumba ningthina thidoktuna paw fongbiyu haina Manipur ge Chief Minister N.Biren na phongdokre wafam asing asi Bharatiya Janata Yuva Morcha Manipur Pradesh na sinduna Yuva Sammelan gi thoram ama nityai pachuthekta leiba thambal sanglen da pangthokiba thoram ga mari leinana phongdokibani thoram aduda Power Minister Thongam Biswajit BJP Manipur Pradesh के President A Sarda, BJP के Vice President Nongthombam Nimbus, BJP Manipur amadi Nagaland के General Secretary Ave Kumar Giri, BJYM National Secretary Ningthozam Nompok ngan basu sarukya ke. Thoram aduda Chief Minister N.Biren na makha taraduna hai Manipur da NRC chatnaba pamba party na kanano amadi NRC chatnaba pamdaba party na kanano haiba miyam da mayek sengna khanganba mathau tai. Me ahumdagi haukiba Irang asina maram oiduna matam khara chawkhat thaurangi thabak leptuna lakibani Manipur gi puwari da asigumba lura batangka kaya lakidaba nate asigum laba matam aduda khun gi maira paibi amadi naharul singna laukiba thodang adubu thagatli loina na thokliba Irang asida print amadi electronic media singna lauriba thodang sing aduki matik chawi adumoinamak laibak asi tangdu leitaba lamdam ama puraknaba hotnabada paw phongba matamda asengba achumba ningthina thidoktuna paw phongbiyu Manipur da thokliba Irang asigi matangda India ge Prime Minister Narendra Modi na Parliament mifamda thamkiba wafam miyamna khangbide Irang asigi matangda Prime Minister na wafam amata phongdokide haiduna miyamna lana ubiduna ngangnakiba asimak tasengna laibak tibani Manipur da drug thingnaba amadi poppy plantation thingnaba hotnabada helicopter sizinaduna achoba thabak sing paikhatkiba adushu miyamna khangbi famthoi haugalakliba naha singnasu afaba khongthang thangbada punna thodang yaminasi power pambagidamak aranba pambai sizinaduna thabak tawgumsi haiba wafam thamki Officer ahing kya tum da sadana situation ribu yamina kiba control to no balana mina kiba mayam kono ko soi thakali loinana Manipur gi leibiriba imai bill civil society organization khun gi leiriba khunga pusi imai bill sing bakoina law gi ba thogang adu law gi ba thogang adu so ai Magai the game of the Bharatiya Janata Party की Magai the प्रजा Michael Singh, अरुका village volunteer forcing, अरुका civil society organization, मैंने पूरा को एक भाग को फोटो से हम power पांबरी तो मतलब मजा आती है फोटो दो कापी तो बैठे ही नहीं फोटो थारी तो बैठे ही नहीं बड़ा बैठे फोटो उन्हीं तो बैठे ही नहीं Asing mamati dulu madu utpa madu dulu mamati dulu madu ki dallaga kuki madu ki masa ni mana ko kiri tu hingan madu ki wari tu nang kataw bira maka Prime Minister boycott taw buki mahutta mamati mayam kan bira itu appreciate taw bira madi appreciate taw bira madi hai ni badi maram di simple example ni kalam redi wo himle ram kadrai kalam redi himle salom kadrai